Taranithoi suba Manipur Legislative Assembly election asigidamak lengak asibu singleba BJP gi oina ticket lauthona ba thabak ayobi thakta honare masiga mari leina ngasi nungtil New Delhi da leba party asigi head office ta BJP parliamentary board ki mifam ama pangthokna ba sem sakre pawgi likhun singna phongdoropogi matung inna pangthokadariba parliamentary board ki mifam aduda Prime Minister Narendra Modi, Defence Minister Rajnath, Home Minister Amit Shah, BJP National President JP Nadda, Manipur gi election in charge Bhupendra Yadav mifam aduda saruk yagadawri. Amoromda state asigi oinasu BJP Manipur Pradesh ki President A Sardas, Chief Minister N Biren amasung Works Minister TS Biswajit makoi ahumna special invitee sing oina saruk yagani hairi. Mifam aduda state asigi BJP gi lusingba ahum asina ticket pibagi matangda pukalakpa wafam sing committee na kupna tanaraba matungda khanagani. Masigi matungda makoi ahum yaudana center gi BJP gi lusing purel singna makoina survey tawkibada mai pakpa yai khanna kupna nainaraba matungda thamkiba mioi single list aduga kadai fawba sunaba haibadu yengane. Ngasi famliba BJP parliamentary committee gi mifamna amukhaktada party asigi oina seat humpuda thagat kadaba Meerep Singi ming lauthokna ba sem sare loinana hayeng numidang wairam natragana mathangi numit January 19 fawbadadi BJP ki Meerep Singh sabsana leikai taraba yai haina pawsin maka taragle panbai ai party asigi ticket pinana bagi matangna tha asigi kulhum doida New Delhi da leiba party gi head office ta ahan bagi oina preliminary round gi mifam pangthoktuna Meerep Singh lauthokna ba khanake maduda aroi ba ware ba ma lobudi ngam kidabani loinana ngasi parliamentary committee gi mifam asi kaukibani tha asigi kolunga humdoida pangthokiba mifam aduda handakta state asida mikhalga mari leinana party gi oina laklamba central leaders singna kendra khuding maktagi party gi ticket pibada oithokpa yaraba mioi ani gi ming yauba list ama pukiba du puthoktuna kumna khana neina kibane amaromda BJP gi ticket lauthokna na ba honariba asigi yengaga ticket phanghodraba mioi singna makhoi gi pendaba phongdorokpa amadi worker singna pendaba gi kholauga loinana Sanglen da thomjilakpa thingnana bangarang numidang wairamdagi Imphal gi Nitaipat Chuthekta leiba Thambal Sanglen gi akoibda masing yamlaba security force na akanba mongda ngak senbagi thabak chathaba hokre akanba mongda ngak senbagi thabak chathariba sin taklibadi Manipur election asigidama BJP ticket athubada lautholagani haina takpani haire